पोखाइद्रिबा MM51 गी मोटार सेल अमा लेरमले karong thongdagi ID mga phangle bom thamnamle ngarang ayuk pung 3:35 tarpuda Imphal West ki Sekmai Police Station ni manung chanba khongapat amasung kurenge ge tainabada leiba Khuman Pokpi laisangi mamangda kapthokhraba yankhai mm gi motar sel gi maning thangba tel gi saruk nungsillaga leramba miyam thingnabadagi mipaina khare koirenge gi BSF ke mayada yankhai mm gi motar tel taram khiba thodok adugu mari lenana Pulista miyamna pau pirakpadagi Hengang Police ki OC yauna Sekmai Police ki team ama laktuna yengsilaki lena mafam aduda matau karamna bom gi maning saruk adu taram khibano haina mi paina bapoknaki Police tagi phangba pau gi matung inadi 58 mm gi bom gi maning gi saruk adu koirenge de leiba BSF ki kambuna Diwali da kapthokhiba search light tagi telni hairi lena BSF ki maikai dagi madu sapchana confirm tawkre bom asi pokhai badami asok apan nangadaba nate lemliba bom adu empty case ni hari amromda ngarang ayuk pung 3 lom ta matamda kangpokpi amsung Imphal East kolona badalaiba molaham mayagi karong thongdagi Indian Army amsung Imphal East District Police ki combined team amana IED manga recover tawkre Shakhangdabasingna miyoi ani nongmaina makhongda kaplamle ngarang numidang pung 3 minute forum taba matamda Imphal East ki khundrakphom kendra gi manung sanba Hengang Police Station na konba kongba turel gi maning thangba torban sarukta Shakhangdabasingna miyoi ani makhongda nongmaina kaptana warak lamle soglab miyoi ani adugi phibam hojik Janim Hospital da kana laikanari Police tagi phangba pawgi matung inadi sokno laikanari basing adu Imphal West ke sagolban minolerak tagi takhel changbam hemanta chahi yakhi manga apokpa nodia kawi aduga amana Imphal East ki sekta awang lekai dagi yengkhom keso chahi yakhi manga apokpa ibol kawi makoi animak kanana karigi damak nomai kaplamno haibudu hojik pawgi oina khangmangamdri thanna yawba truck ama senapatida mai tharamle Dimapur dagi yirum thanna haplaga Imphal tamna changlakpa truck ama Shakhangdabasingna Senapati district ki Mount John College amasung police checkpost ani gi marakta leiba khongnem thana gi KSTS garbage dumping site amagi manakta mai tharamle hairi ngarang nungthil pung amorom taba matamda Shakhangdabasingna khongnem thana manakta truck number AP 38 UU 8833 asi loba yadana mai thadoklam khibani mai chaglaba truck asi manakta driver amasung handyman leramdabadagi matau kalamna truck asi mai chakhibano haiba khangmangamdri adum oinamok police na su moto case ama lokhatuna Senapati police station na case ama lokhatle mai chakhiba truck asi manakta fire brigade changsinduna yengsinbada truck adu loba yadana mai chakpa khibani hairi Union Home Minister amadi Chief Minister na ngahenga ki aningba ngangbusina takpadi Manipur gi irang asi losinbagi wakal leite haina Congress ki makedi maral chiragli Union Home Minister Amit Shah amadi State asigi Chief Minister na Manipur thokliba tha 18 suragloba irang asigi matangda hong statement kya piriba asina maram oiraga lamdam asigi miyam ba chamamnaba ponbada natana Union Home Minister amadi Chief Minister gi statement say naba thokle haina Manipur Pradesh Congress Committee ki President Kaisam Mega Chandra Maral Siragli Congress Baban ngarang pangthoki ba pawimpham amada Mega Chandra na hai Union Home Minister Amit Shah na Manipur tholi birang asi ST demand ga mari lenana High Court pikhiba order amagi matung ina thokibani haina thamkibani madugi matung amok na illegal immigrant sing na changkhilakpana irang asi thokanbani haina thamki handak amuk kanglup ani gi maraka thokpa irang ni masi lining laison amri terrorism ga mari lena de haina phongdokliba wafam asina mahak masan ngangja wafam masan kakcha buglona masan confuse ojare haiba takpani ngayak leitana Manipur tholi birang asigi maram ngahak letana hongduna ngang ba haibasi masa mathanda samamno ton matana tholi birang asigi maramda miyamna su samamno ba ponna ba honabani loina warusin ama poroktuna tangdu leitaba porokani haibagi thajaba state amari center lenga ani marakta leitre haibasi sapchana takcherabani haina phungdoki Home gi chasu puriba Chief Minister na tha 18 suraba irang asigi matangda tha 15 Home Department ki intelligence ki report pirakte haibasi Home gi thabak thorom punamak center na direct tawre haibadu sapchana takcherabani center agency na Manipur tholibi irang asigi
matangda lana report tawre hariba asi karamba agency no haibadu thangmadabani thawong asina takpadi chief minister gi power su leitre hairaga lengak asina lamdam asigi miyam no karam ngak sen gedoribano irang asigi matangda hak leitana statement hongduna haiba asina maram oiduna karama matam irang asigi warashin porokani haiba khangdabana miyam da chu chamam na pole lengak asidi yariba minister amadi MLA sina Delhi de kem tawduna leire lengak asida chungshina buga phom su leitre chief minister gi mayokta MLA amadi minister sina phawba phongna wangang laba namdam asigi miyam karamba asa hinggadori irang asigi waraisin purokna bagi thabaksu manipur lengak na thabak paikate amadi center lengak na su thausadre masida aikhoi kayam kuina tangdu leita ba purokna ba khongjang changsin gadori buno amadi kholaw koya lauduna legadori buno haina mahakna makhatan hangki salungpham gi thawdokta leikidraba prem misi gi matangda police ki investigation pendrabadi CBI natraga NIA da tichilan bada ayaba lei haina DIG Jogesh Chandra Haubijamna pongdokre tha sigi tramargi ayukta Thawal district ki hairok police station gi manung chanba salungpham da thokiba thawdok adu leikidraba laisram prem misi gi matangda police na hojik chathariba investigation ayamba losilale karigumba police ki investigation da pendrabasu independent investigating agency ama oriba CBI natragna NIA da case asi thijiranaba Manipur police da approach torpu yagani haina Manipur police ki DIG range to Haubijam Jogesh Chandra ngarang Thawal district police headquarter pangthokiba pawimpham amada phongdokre mahakna hai cholpham thokiba thodok adu pripa ki kadar khara mafam aduda miyam dagi sel khaiba lakadori haibagi paw phangmudagi police na mafam adu changchinba matamda kadar sing adu nongmai kapthorokbudagi laibak thiba thodok adu thokibani thodok adu da leikidraba laisram prem yauna atai kadar sing adu kaksing khunodagi salungpham tamna lakhibani leikidraba prem gi forensic examination loire pharaba miyoising adugi interrogation statement lobusu loire makha taba investigation chathari police na chathari ba investigation asida miyam lana hajin ba thingnare police na toriba khara asi miyam gi punchi amsung lantum ngak nabagi damaktani maram aduna police na chathari ba investigation asida pendaba leiragadi independent investigation agency singda sinaba yagani haina mahakna phongdoki thabakda investigation toriba pendaba leiragana PSSC police headquarter post obiraga CBI na to NIA na investigation tawna togesu tawbiro aduga masi koi district police Thawal gi police personnel sing SP officer sing mayamna koi gi niyom chumna koi thabak tawjaba aduga life and property of the public ingak leisure ba singna obodaicha Erang na Papa Magi Muda, one of one of the Simson, Obigano, Aduga, I have party but I'm seeing discussed the little Libani, Aduga, Laliba Tankulumeta, Ota Putoga, Magi, Tumaran, hearing to Wadabani, Aduga, the corner, Yakotava, with the domain of the court later. Masinton Mayamda, Ezeki, Aduga. Ski, like the Bangangasi, Jun Tatagi. Masi school desu akre aduga masi pipak yawba pipak ki ke dramani aduga arisi jo koi noji investigation phangba ngami